Chief Minister N. Biren ngarang public platform amada Thobal Imphal khaidokuna Rajniti gi akhubam tiengda wa ngangkhi haina Thobal apunbagi lup tal na akan mamongda yaningdaba phongdorakli Thobal achoba community hall da pangthokiba tal gi publicity secretary S Amarjit na phongdorakhibada handak thokliba iranga mari leinana Thobal hairok wangjing gi miyambu thawai ushitana haikhiba du laibaki mapi mapa ama oina haifam thoktaba wafamni CM Biren asi Imphal khaktagi CM oibagum ngangliba aduma Manipur Meeyam gi laibak thibani laibaki damakta siba naba yauna tumba chaba khangana district asigi Meeyamna tha tara taruk hotna jakhiba pumnamak CM na mahaki lengak thugaina bahotna bani haina maral sirakpa amadi Meeyamda lana uhana bahotna rakpa si yaningde Meeyam gi ihobu na thaina bahotna rakpani haina lawdaba ngamloi haiki Amarjitna makha taraduna handak kakwada rally chakhiba amaga mari leinana Kakwa police station da fajinkhiba miyoi kunthra tarukki manungda Thobal district ki miyoi khara khaktani irang adu yamna laina control tawramba yabani adubu police na thausil haitabadagi irang chawthokibani mafam aduda poliba maira paibi ima ibel sing adusu Thobal khaktagi nate mafam marang khangdana RAF na tear gas mob bomb kapsinduna asok apan kaya yawbadagi Laibak thiba thodok sing thokibani adubu atamnana Thobal hairok amadi wangjingda taishinduna irang adu thokhanbani haikhiba CM gi wafam adu maikaya shongbi Meeyamda usit thawaidabani maramaduna CM Biren na Ngangkhiba Adugidamak Meeyamda Sengdokkadabani haikhi Honorable CM Biren si Imphal khatangi oiba CM oiraba Thobal hero onjingi di mahak CM oiba si yaudabra si haiba humsim akoi mangonda akoi hangjaningi loinana tha taraga taruk hilaklaba lebaki asuk chawraba irang asida lamdam asi somdagi akoina lebaki irang asida khoi saruk yaduna akoina senjariba chongjariba akoina nathingjaribba mayam asi CM masamakna mahaki sarkar sibu thugainaba thoksul tharangni haina Meeyamda lana ugaliba simaksu yamna lebak thibani loinana akoi kawa police station da hokhiba numit kharni ki mamangda yamna chawba public rally amada mari leinana phajankiba mairoi sing adu Thobal khatangi mairoi sing ate loinana mafam adu irang horiba adu da tholokliba club ki maira paibi ki civil society organization me amdu Thobal khaktagi haigalaba tawruba sunate mafam adu da khomjalluba kana adu hongnaruba tawdana tholokuna magi oiba ihulda yauna rakhiba ngantani asukluraba tanja asida akoi gi honorable CM N Biren na akoi gi thoklibi irang asi Thobal hairok wangjingi praja singda taisinduna akoi gi irang asi mahang leithokna bahone rakpasi anga laibaktimani mahang haikro wafum sing adu akoi namdam asigi praja singda atuba matamda sengdorakadami haina khangli